Handak lakadoriba namit kharani khakta ngaisalaba Lok Sabha gi mikhalase masida khoi ngasigi paliba lengak sasonse loinala atai atopa leibiriba political party punamak sina first time political voters sahi tarani pandagi hauraga adagi second time voters phawba akhoi 18 to 24 phawse masi compulsory akhoi ngasigi paliba BJP sarkar sina target tawramgani haidana khalle akhoi su political party national party ama oina every phase khuding makta leiriba akhoi gi voter khuding makse equally important oi akhoi na youth mayam se makhoi da piriba importance akhoi na uriba makhoi gi value ga BJP gumba political party amana akhoi first time voters ta yengiba mityeng amasung makhoina makhoigi importance se lauriba ani se yam khenai ai samlapna sum thamjarabada aikoigi Congress party na ngasi pangthoiba asigumba first time voters second time voters mayam sida maruina youth haiba tarene youth sidaida akoina kari karamba wakhalon chelhangadage adagi election si karigidamakta maru oiribano election da ikoi miyam sina karigidamakta participate tawgadoribano aduga election namagi chapchaba manungi oiba nungi oiba wahan thoksina karino democracy chatpa india gumba lebak amada akoi electoral process election haibase kayagi matik maru oibage haibana chingbase akoina youth singsida yamna phajaba message ama piba mathau taeba haiba punamakse akoi congress party na ngasigi khunai sida leiriba tangdu leitadraba awa anana pik thalaba adagi masidaida youth mayam sina thengnariba problem not only unemployment problem akhoi tongan ba makhalgi tongan be issue kaya ama ngasigi naujariba naha kaya masina pungam thangam da potlum kaya ama pure hairakanda ngasigi sama sida akhoi karamba makhalgi punsi marel de hingi bage akhoi naha mayam se haibase makhoigi mathamoida loina hingi baneba adu pendana akhoi si ningamdaba kaya sina potlum oina puraga lakpasina ngasidi manipur se akhoi ngaksam yoraba naha mayam se pendaba khoirang khoi saunaraba nahana masing yam khalaeba punamak se karina ko anba ngamgani lakadoriba mikhal sidaida akhoi na ngasigi paliba sarkar sida ngasigi soiraba fail oiraba system kaya sibu chumthoe harakanda correction tawre harakanda youth mayam sina akhoi karigumba choba impact ama pire harakanda akhoi gi voting right se kamdon exercise tawgadage aduga for what we are going to vote and for whom we are going to vote aduga madugi impact na karino madugi outcomes na karino akhoi na karigumba step ama sogiba matamda lakadaba negative and positive consequences mayam do akhoi matamdo yaudikanda phajana analyze to hoba ama mathau taeba punamak sina maram oirakanda akhoi election gi matamda naharol kaya amana lawgadaba thodang karino amasung Congress party national political party grand all party amana ngasigi naharol kaya sida aikoina piningiba message sina karino haibase BJP ga suki matik khenai aikoidi naha mayam sigi tungi punsirol akoigi Congress party de youth haibase ngasigi sarkar sina tattana lawe tungi yumbi ne haidana tungi yumbi ne hairiba chinda khak nungsiba sabiriba makoina naha mayam se ngasi naha lising kaya ama makhutta khulai pahalle harakanda kolom paigadaba lairik paraga leigadaba paisa talaga leigadaba phajaba school college university da mahai masing tamme harakanda tongan ba competitive exam kaya ama yaure harakanda mana pamjaba lambi du da magi profession kaya ama da chachagadaba do chatre harakanda ngasi di imalebak kimingda imalebak si kandaba yade ko haidana ima manipur gi damakta akhoi miyam se haunaruba naidana ngasigi soiraba failed oiraba system sina ngasigi paliba sarkar sina yum dagi naha khuding makbu mayumda tumhandana laktana chingthoga akhoi periphery area sida chingpat turel kaya amada tumham chabang khangdana mapunsi do hurena kari oigadage hayengna kari oigadage khangba ngamdraba life and death ani gi marak sida akhoi asukki matik mi pai ningai oiba punsi marel amada hinghalle harakanda thammiba
ngasi gi lengak sason se si punamak-tagi kannanaba handaki laiba election sida youth mayam sina kari tawgadage manghraba naharol kaya ama soksallaba naharol kaya ama sina hayeng khunaida makhoi sina sum makhata na soksan gi bataragadi asukki matik achauba sapu ama pirakani negative impact ama masidagi akoina karamna prevent tohogadage haibase handaki lakadoriba mikhal sida akoi congress party na naharol kaya amagi punsi sibu kannanaba makhoi gi job security gi thabak phangdabagi problem kaya ama leiribase masida kaino tohole hair kanda education amasung education na piriba true sense of education se masi akoi phanghallaba matungda society sida makoina acquire tawriba knowledge mayam se masi society de apply tohallaga afaba khunai ama semgat sagat pada akoi achauba thudang lohannanaba congress party na akoi ngasigi naharol kaya ama youth kaya si amada lakadoriba election sida sumaina afaba lambi amada streamline tawthoga puraknaba hotnajari haibasi